ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯛꯀꯤ ꯇꯌꯥꯜ ꯑꯉꯥꯡꯕ ꯄꯥꯠꯀꯤ ꯊꯝꯕꯥꯜ ꯃꯅꯥ 19 ꯄꯥꯟꯕ, ꯑꯗꯒꯤ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯊꯥꯖꯃꯥꯒꯤ ꯐꯖꯕ ꯃꯗꯨ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯤ ꯁꯛꯇꯝꯅꯤ ꯃꯍꯥꯛꯀꯤ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯛꯏ, ꯍꯧꯖꯤꯛꯁꯨ ꯐꯖꯔꯤ, ꯍꯟꯕ ꯂꯩꯇꯦ꯫ ꯁꯛ ꯐꯖꯕꯗ ꯂꯝꯕꯥ ꯄꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯤꯅꯤ, ꯃꯃꯤꯡꯅ ꯂꯩꯔꯦꯟ ꯇꯣꯝꯕꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯂꯤ꯫ ꯑꯍꯥꯎꯕ ꯌꯥꯝꯅ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯉꯁꯤꯅꯦ ꯎꯌꯥꯟꯁꯤ ꯇꯛ ꯂꯥꯎꯅ ꯊꯣꯝꯗꯠꯂꯒ ꯊꯨꯒꯥꯏꯒꯤꯅꯤꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯦꯗꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯂꯩꯔꯛꯄꯁꯤꯕꯣ ꯍꯦꯃꯜꯂꯤ, ꯇꯁꯦꯡꯅ ꯍꯦꯃꯟꯈ꯭ꯔꯦꯕ꯫ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯅ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯂꯩꯔꯛꯄ ꯅꯠꯇꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯉꯥꯌꯣꯟꯕꯤꯗꯨꯒ ꯈꯪꯅꯔꯕ꯭ꯔꯣ, ꯅꯨꯡꯁꯤꯅꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯁꯤꯗ ꯆꯥꯎꯕꯜ ꯃꯁꯥꯗꯣ ꯏꯊꯛ ꯍꯦꯛ ꯊꯛꯀꯠꯂꯤ꯫ ꯀꯔꯝꯅꯗꯤ ꯉꯥꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯈꯪꯅꯔꯤ, ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯍꯩ ꯋꯥꯁꯣꯏꯗꯣ ꯉꯪ ꯀꯣ, ꯋꯥꯁꯣꯏ ꯉꯪ ꯅꯁꯤ ꯅꯔꯩ ꯀꯦꯡꯒꯗ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯒ ꯅꯪ ꯍꯥꯏꯔꯤꯁꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯆꯨꯝꯕꯤꯗꯣꯔꯕ꯭ꯔꯣ? ꯍꯥ, ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕ? ꯅꯁꯥꯗꯣ ꯏꯪꯅ ꯑꯝꯇ ꯈꯨꯝꯕꯤꯌꯨꯅꯦ꯫ ꯅꯨꯡꯇꯤꯒꯤ ꯉꯥ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅꯗꯤ ꯉꯥꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯒ ꯀꯔꯤꯒꯨꯝ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯝꯕ ꯇꯥꯔꯦꯗꯅ꯫ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅꯦ ꯃꯁꯦ꯫ ꯉꯥꯁꯤꯗꯤ ꯑꯩꯅ ꯆꯥꯅꯤꯡꯕꯒꯤ ꯆꯨꯝꯅ ꯂꯩꯔꯛꯄꯒꯤ ꯋꯥꯅꯤ, ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨꯀꯣ ꯅꯪ ꯑꯣ, ꯈꯟꯕ ꯇꯥꯕ, ꯈꯟꯐꯝ ꯊꯣꯛꯏ, ꯀꯔꯤꯒꯤꯗꯤ ꯈꯜꯂꯣꯏ? ꯈꯟꯅꯕ ꯊꯕꯛꯇꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯈꯜꯂꯦ, ꯑꯩꯗꯤ ꯈꯜꯂꯦ, ꯑꯁꯨꯝꯅ ꯈꯜꯂꯦ꯫ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯁꯣꯏꯗꯅꯁꯨ ꯆꯨꯝꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯅꯪꯁꯤ ꯀꯔꯝꯅ ꯉꯥꯡꯅꯔꯤꯁꯤꯒꯦ? ꯍꯩ ꯋꯥ ꯑꯃꯈ ꯇꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯇꯥꯈ꯭ꯔꯒꯅꯦ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯟꯈꯤꯅꯤ, ꯑꯩ ꯏꯀꯥꯏꯖꯩꯀꯣ꯫ ꯏꯁ, ꯏꯀꯥꯏꯕꯒꯁꯨ ꯈꯪꯂꯤꯕ ꯑꯣꯏꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡꯁꯦ꯫ ꯍꯩꯃ, ꯃꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯅ ꯃꯁꯦ꯫ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ, ꯆꯠꯈꯤꯅꯤ, ꯉꯥ ꯂꯩꯔꯒ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ꯫ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯕ꯭ꯔꯣ? ꯑꯩꯅ ꯈꯖꯤꯛ ꯄꯤꯌꯨ ꯍꯥꯏꯕꯗꯅ ꯂꯩꯇꯦ ꯁꯤꯅꯕ ꯑꯃꯨꯛ ꯇꯣꯏꯕ꯫ ꯍꯩ, ꯍꯤꯡꯂꯤꯉꯩ ꯀꯜꯂꯤꯉꯩꯁꯤꯗ ꯑꯍꯥꯎꯕ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯀꯜꯂꯤꯉꯩꯁꯤꯗ ꯑꯍꯥꯎꯕ ꯆꯥꯍꯧ ꯇꯥꯕ꯫ ꯍꯌꯦꯡ ꯅꯥꯔꯒ ꯁꯣꯜꯂꯒ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ ꯂꯩꯔꯀꯥꯟꯗ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯅꯤꯡꯒꯗꯧ ꯅꯠꯇꯦ, ꯃꯁꯤ ꯈꯪꯉꯨꯅꯦ꯫ ꯍꯣ, ꯑꯍꯥꯎꯕ ꯆꯥꯃꯟꯗꯅ ꯅꯥꯔꯛꯂꯅꯤ ꯍꯥꯏꯕ? ꯅꯥꯔꯛꯄꯗꯤ ꯁꯣꯏꯔꯣꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ, ꯅꯨꯃꯤꯠ ꯀꯌꯥꯒꯤ ꯁꯨꯔꯒꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ? ꯉꯁꯤꯅꯦ ꯁꯥꯎꯅꯤꯡꯂꯛꯇꯅ ꯑꯩ ꯉꯥꯁꯤ ꯂꯥꯛꯇꯅ ꯂꯪꯈꯤꯅꯤꯀꯣ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ꯫ ꯅꯪ ꯉꯥꯗꯨꯗ ꯂꯪꯉꯨꯅꯤ, ꯅꯪ ꯉꯁꯤ ꯅꯄꯥꯝ ꯌꯧꯕ ꯁꯣꯏꯔꯣꯏ꯫ ꯀꯜꯂꯦꯗ, ꯌꯥꯝ ꯀꯜꯂꯦꯗ꯫ ꯑꯩꯕꯨ ꯇꯥꯟꯊꯣꯛꯂꯒ ꯉꯥꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯂꯧꯔꯒ ꯁꯤꯗ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅꯦ ꯃꯁꯤ ꯐꯨꯔꯛꯂꯒꯦ ꯃꯁꯤ꯫ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅꯦ, ꯉꯁꯤ ꯍꯦꯛ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯉꯥ ꯂꯩꯕ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯉꯥ ꯂꯩꯔꯛꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ? ꯀꯩꯗꯧꯗꯣꯔꯤꯕ? ꯅꯪꯅ ꯀꯩꯗꯧꯗꯣꯏꯅꯣꯕ? ꯍꯣ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯉꯥ ꯅꯨꯡꯇꯤꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯃꯁꯝꯗ ꯐꯣꯏꯔꯨꯗꯧꯔꯤꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯆꯥꯎꯕꯜꯅ꯫ ꯍꯩ ꯅꯪꯅꯦ ꯋꯥꯆꯣꯏ ꯌꯥꯝꯅ ꯉꯥꯡꯉꯤꯀꯣ, ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛ ꯃꯔꯩꯖꯧ꯫ ꯍꯅꯨꯊꯪꯗ ꯆꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯁꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯄꯨꯈ꯭ꯔꯤꯗ ꯇꯣꯟꯖꯥꯎ ꯁꯅꯥ ꯆꯥꯏꯊꯔꯤ꯫ ꯃꯆꯤꯜ ꯑꯗꯨꯗ ꯏꯁꯩ ꯉꯪꯗꯨꯅ ꯃꯍꯥꯛ ꯆꯥꯏꯊꯔꯤ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯃꯑꯣꯡꯗꯅꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯣ꯫ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯏꯕꯦꯝꯃꯨꯅ ꯃꯄꯨꯔꯣꯏꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯥꯏꯊꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯎꯕꯩ ꯂꯥꯛꯄꯩ ꯍꯦꯛ ꯍꯥꯏ꯫ ꯂꯨꯏꯗ ꯀꯣꯏꯔꯨꯁꯦ, ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯇꯣꯟꯖꯥꯎ ꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯏ꯫ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯕꯗꯨꯒ ꯄꯨꯝꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯍꯩ, ꯀꯩꯅꯣ? ꯇꯞꯅ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯀꯔꯤꯅꯣ? ꯈꯪꯄ꯭ꯔꯦ ꯈꯪꯏꯗ꯫ ꯀꯩꯅꯣ? ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯈ꯭ꯔꯒꯦ? ꯅꯠꯇꯦ, ꯑꯩꯒ ꯆꯪꯂꯛꯄ ꯎꯗ ꯃꯈꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯨ ꯍꯣ, ꯁꯛꯍꯦꯟꯕꯤ ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ? ꯍꯩ, ꯑꯗꯨꯒꯨꯝꯕ ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯗ ꯋꯥꯗꯣ ꯈꯤꯠ ꯍꯥꯏ꯫ ꯑꯁꯨꯝꯕ ꯍꯥꯏꯕꯒꯤꯔꯣ ꯏꯆꯤꯜ ꯏꯔꯩ ꯀꯦꯟꯗꯧꯔꯤꯁꯦ? ꯅꯪ ꯅꯊꯧ ꯂꯩꯇꯕ꯭ꯔꯥ? ꯅꯊꯧ ꯇꯧꯁꯨ ꯆꯠꯂꯣ꯫ ꯍꯥꯟꯅꯗꯤ ꯏꯔꯨꯖꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯐꯗꯤ ꯄꯨꯊꯣꯔꯛꯎ, ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩ ꯄꯨꯊꯣꯔꯛꯎ ꯁꯤꯅꯕ ꯃꯨꯛꯇꯣꯏꯕ꯫ ꯊꯕꯛ ꯑꯝꯇ ꯅꯦꯠ ꯇꯥꯅ ꯇꯧꯕ ꯉꯝꯂꯝꯗꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯏꯔꯨꯖꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯐꯗꯤ ꯄꯨꯊꯣꯔꯛꯎ, ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩ ꯄꯨꯊꯣꯔꯛꯎ ꯁꯤꯅꯕ ꯃꯨꯛꯇꯣꯏꯕ꯫ ꯊꯕꯛ ꯑꯃꯠꯇ ꯅꯦꯠ ꯇꯥꯅ ꯇꯧꯕ ꯉꯝꯂꯝꯗꯕꯅꯤ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯗꯣꯝꯗꯩ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯍꯨꯝꯈꯤꯕꯅꯅꯣ ꯈꯪꯗꯦ ꯃꯊꯟꯇ ꯍꯦꯛꯇ ꯏꯔꯨꯖꯔꯝꯕ ꯑꯗꯨꯁꯨ ꯅꯣꯡꯃꯗ 4-5 ꯍꯧꯖꯤꯛ ꯂꯨꯔꯤꯕꯁꯤꯒꯗꯤ ꯉꯁꯤꯒꯤ 3 ꯁꯨꯔꯝꯂꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯟꯗꯛꯀꯤ ꯈꯨꯍꯣꯡ ꯆꯥꯍꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯅꯪꯒ ꯃꯩꯕꯦꯝꯃ ꯑꯩ ꯄꯥꯟꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤꯗꯣ ꯈꯤꯇꯪ ꯍꯦꯛ ꯊꯧꯗꯥꯗꯨꯅꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯔꯩꯈꯩ ꯏꯁꯧ ꯂꯥꯡꯗꯣꯏꯕ ꯊꯧꯗꯥꯗ꯭ꯔꯒꯅ ꯊꯧꯗꯥꯗꯦ ꯍꯥꯏꯗꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯂꯤ ꯁꯤꯗꯕꯨ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯩꯗꯥꯗꯨꯅꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯩꯗꯥꯗꯣ ꯀꯩꯅꯣꯝ ꯇꯧꯕ ꯑꯩꯒꯤ ꯀꯩꯗꯥ ꯀꯥꯏꯅ ꯑꯩꯅ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯥꯟꯅ ꯏꯔꯨꯖꯗꯨꯅ ꯍꯦꯛꯇ ꯊꯣꯛꯈꯤꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯠꯅ ꯈꯝ ꯊꯦꯡꯅ ꯇꯥꯈ꯭ꯔ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯁꯤꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯩꯗꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯌꯨꯝꯗ ꯁꯨꯝ ꯁꯨꯖꯤꯟꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯄꯅꯤ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯄꯗꯣ ꯌꯥꯝꯅ ꯐꯩ ꯑꯗꯨꯗ ꯈꯨꯆꯠꯇꯣ ꯀꯩꯅꯣꯝ ꯇꯧꯕ ꯀꯔꯤ ꯇꯧꯕ ꯑꯩꯅ ꯀꯔꯝꯅ ꯆꯠꯂꯕ ꯆꯠꯊꯣꯛꯂꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗꯤ ꯃꯌꯥꯏꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯝꯗ꯭ꯔꯤꯈꯩ ꯍꯦꯛ ꯍꯟꯖꯤꯜꯂꯛꯑꯣꯏ ꯑꯃꯝꯕꯗ ꯀꯅꯥꯅ ꯆꯠꯄ ꯍꯧꯅꯕꯒꯦ ꯃꯤꯠ ꯅꯥꯁꯤꯁꯨ ꯁꯤꯡꯅꯕ ꯑꯃꯃꯗ ꯆꯠꯂꯤ ꯈꯪꯉꯕꯣ ꯌꯥꯔꯕꯣ ꯍꯩꯃ ꯄꯥꯈꯨꯝ ꯋꯥꯠꯇꯦꯅ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯍꯅꯨꯊꯪꯗꯅꯦ ꯅꯠꯇꯕ ꯊꯕꯛꯀꯗꯤ ꯇꯧꯖꯜꯂꯛꯁꯅꯨ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯩꯃ ꯇꯁꯦꯡꯅ ꯃꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗꯅ ꯔꯤꯇꯨ ꯄꯟꯊꯥ ꯍꯣꯡꯕꯒꯨꯝ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯟꯗꯛ ꯍꯣꯡꯒꯠꯂꯛꯂꯤꯕ ꯃꯑꯣꯡ ꯅꯣꯛꯇꯅꯒ ꯂꯩꯕꯅꯦ ꯊꯥꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗꯗꯤ ꯏꯁꯩ ꯑꯃꯇꯪ ꯁꯛꯎ ꯇꯥꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯏꯁꯩ ꯍꯩꯇꯦ ꯑꯗꯨꯝ ꯇꯧꯗꯦ ꯈꯣꯜ ꯐꯖꯗꯤ ꯁꯨꯔ ꯇꯥꯗꯤ ꯏꯀꯥꯏꯖꯩ ꯑꯃꯨꯛ ꯇꯣꯏꯕ ꯁꯨꯛꯁꯛ ꯁꯛꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯪꯗ꯭ꯔꯦ ꯃꯅꯤꯡ ꯊꯣꯛꯂꯦ ꯁꯛꯂꯒ ꯂꯩꯔꯝꯅꯤ ꯃꯃꯥꯡ ꯊꯣꯛꯂꯦ ꯁꯛꯂꯝꯒꯅꯤ ꯌꯥꯝ ꯍꯣꯡꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯗꯤ ꯑꯩ ꯁꯦꯟꯅꯕꯗ ꯅꯊꯧ ꯑꯃ ꯑꯣꯏꯖꯔꯦꯅꯦ ꯅꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯅꯨꯊꯪ ꯑꯁꯤꯗ ꯑꯩꯕꯨ ꯀꯩꯗꯧꯔꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯈꯔ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯊꯣꯛ ꯈꯔ ꯏꯁꯩ ꯇꯧꯗꯅ ꯂꯩꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯐꯩꯌꯦ ꯇꯧꯕꯤꯌꯣ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛꯀ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯦꯛ ꯇꯧꯔꯝꯕ ꯊꯣꯛꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯅꯆꯥ ꯅꯃꯧꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯃꯆꯤꯜ ꯑꯁꯤ ꯃꯁꯤ ꯐꯥꯖꯤꯟꯗꯦꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯃꯁꯥ ꯅꯥꯟꯅ ꯏꯔꯨꯖꯗꯨꯅ ꯊꯣꯛꯄ ꯍꯅꯨꯊꯪ ꯑꯁꯤꯗ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯤꯔ ꯀꯩꯅꯣ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯍꯧꯔꯤꯕꯁꯤꯅꯤ ꯅꯆꯥ ꯅꯃꯧꯒꯤ ꯃꯃꯥꯡꯗ ꯆꯣꯞꯆꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯈꯛ ꯇꯧꯅꯨ ꯑꯁꯨꯝꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯇꯣꯟꯖꯥꯎꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯇꯁꯦꯡꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯤꯍꯨꯜ ꯌꯥꯎꯔꯨꯗ꯭ꯔꯕꯅꯤ ꯃꯤꯍꯨꯜꯒ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯀꯗꯥꯏꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯨꯔꯕꯅꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯥꯟꯅ ꯏꯔꯨꯖꯗꯨꯅ ꯅꯥꯟꯅ ꯊꯣꯛꯄꯒꯤ ꯊꯥꯡꯉꯩ ꯁꯦꯡꯕ ꯃꯔꯝ ꯑꯗꯨꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯗꯦ ꯍꯥꯏꯕꯁꯤꯃ ꯃꯍꯥꯛ ꯈꯪꯍꯧꯔꯦ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯃꯔꯝ ꯑꯗꯨ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯍꯧꯖꯤꯛ ꯉꯥꯡꯂꯝꯕꯗꯨꯗ ꯃꯔꯤ ꯂꯣꯏꯅ ꯀꯣꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯗꯕꯅꯤ ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯍꯦꯛ ꯌꯥꯎꯍꯟꯗꯦ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯑꯩꯕꯨ ꯁꯦꯟꯅꯔꯤꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯍꯣꯏꯗ ꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ ꯄꯨꯟꯁꯤꯔꯣꯜꯅꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗ ꯉꯥꯏꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯅꯅꯤ ꯏꯔꯨꯖꯕꯁꯦ ꯐꯠ ꯑꯝꯇ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯖꯝ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯆꯥꯏꯊꯔꯒ ꯏꯔꯨꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯀꯩꯊꯦꯜꯗꯅꯤ ꯀꯩꯊꯦꯜꯒꯤ ꯌꯥꯝꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯉꯥ ꯌꯣꯜꯂꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯣꯠꯁꯤꯠ ꯐꯩ ꯃꯍꯥꯛꯀꯤ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯑꯁꯤ ꯍꯅꯨ ꯍꯟꯊꯤꯅ ꯑꯣꯏꯒꯜꯂꯤ ꯍꯅꯨꯕ ꯑꯃꯠꯇ ꯂꯥꯛꯄ ꯌꯥꯗꯦ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯀꯧꯔꯨꯅꯤ ꯇꯥꯗꯥ ꯀꯗꯣꯝꯗꯅꯣꯅꯦ ꯉꯥ ꯌꯦꯟꯈꯤꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯍꯥꯎꯕ ꯉꯥꯒ ꯌꯥꯝ ꯌꯥꯎꯔꯤ ꯉꯥ ꯆꯥꯎ ꯀꯩꯅꯣ ꯂꯩꯕꯤꯈꯨꯋꯣ ꯇꯥꯗꯥ ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯦ ꯐꯖꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯐꯝꯈ꯭ꯔꯤꯕ ꯃꯧ ꯅꯍꯥ ꯉꯥ ꯌꯣꯟꯕꯗꯨꯗꯒꯤ ꯍꯅꯨꯕꯤ ꯃꯍꯥꯛꯅ ꯌꯣꯟꯕ ꯉꯥꯅ ꯍꯦꯟꯅ ꯄꯣꯠꯁꯤꯠ ꯂꯩ ꯃꯔꯛꯇ ꯍꯦꯛ ꯃꯧ ꯅꯍꯥ ꯑꯣꯏꯕꯤ ꯊꯕꯥꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯍꯦꯃꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯅꯦꯒꯤꯗ ꯂꯣꯏꯅ ꯆꯪꯗꯨꯅ ꯂꯩꯔꯦ ꯉꯁꯤꯒꯤ ꯉꯥ ꯑꯝꯇ ꯁꯤꯠꯇ꯭ꯔꯤ ꯆꯔꯥ ꯍꯦꯟꯕ ꯁꯣꯏꯔꯣꯏ ꯑꯩ ꯃꯁꯤꯗ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯂꯥꯏꯅ ꯇꯝꯕꯅꯦ ꯂꯥꯏꯅ ꯆꯥꯟꯕ ꯍꯥꯏꯗꯣ ꯑꯩꯅꯤ ꯄꯣꯠꯁꯤꯠ ꯐꯅꯤꯡꯂꯕꯗꯤ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯂꯒ ꯂꯥꯏ ꯈꯨꯔꯝꯃꯣ ꯏꯅꯦꯗꯒꯤ ꯍꯦꯟꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯖꯔꯤꯕꯅꯤꯗ ꯑꯩ ꯍꯩꯃ ꯃꯗꯨꯅꯤ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯦ ꯅꯅꯦ ꯍꯥꯏꯒꯦ ꯅꯅꯦꯅ ꯉꯥ ꯌꯣꯟꯕꯒꯤ ꯂꯩꯋꯥꯁꯦ
ngasi nangonda takthokpige nupa ni khangde nupi ni khangde nangonda bu yenglaklaga ne hek leiramlaba nang ne nokfet tau du na nga se lei silau haidana hek ta kausi ikai ba yade sanglaktrab suma hutne mangjaba kaisu leiba na te do mitchi na si da dinya khara suma yawo hanubi ina tawri base yengjong ne nangbo ine gi do maina irang ka tawbudi haizaroida haima madu haitrabudi nga sichirana nangdi mauna hani hendok na nangdi tawba yaina maida haizaroi irang tawba kaina mawaina irang tawba ga ngamzaroi kigan khaba haiduni bema hauzik aina na khoi gi sahi matang adu daga leirambo oyu irang tawsindana nongmagi nga se sangbai madi yonba ngamni hai khangje deine ine gi di ngasi phanyam silamani ai gi di kadai o aina haisi illo hanuba mayam asina muktoiba ayusu ningthilsu numidang wairamsu ine gi da nga leibe hekta laktoiba ine hanuba singsia kainom tawre ko swaida yam mongle ai haidana kaino ai se laidabi imingna lairen tombi itaw tamjau hai asigumba mahaki irang kaithel kayagi wari kaya masu laikre thawoina tawi mama sasu irang khar yauzai nupa mata uba yade hekta nuksili pakhang masada kaidi kari hairuni haina magi ngayon potpham maduda pakhang masa ama nga leiba hek sanglai lairen tombi nokfet tawkre aduga hai ibunga kari yengsiga orom si yengera atang bangaga leidobo na tedabu haima abok haiba hai aibu kayam ahal oina urage ne kaino ai sibobo haima amuka so haye masi abo kaide hainu ko ai thawai no ngaite pakhang masadu haipet noktuna ima ka wairo dudi sila hai mathong sa thaba karigi ma kauba nang boina pokpro itai mani khangde ini ni khangde amai ta kauba yadra haibanda ai nango dei te maga kaudoi ba ho itai ma kauba talabusu ini kau kai taurage kangjada sibu sidradi hinge duni ni ho adumaina ini ai ni kaudana adoirabadi ini su wakal no ngairedana kari kar manga yengse ba sigi tunghan bisi oini yengi era nasagaduk phajaraga kari gi tunghan bisa doino purom si oina koksa purom di ekhoi masadi siam na yaudi adugi ni mai pema hoi kayam loge haibano sigi khra saubuse ani lawgi kaya oidui kaya boy ni gi bungo yankai da piro se mingon da kai ti humdra marifu hekta yola da nanu nasak phajabagi ine na ne ta na pi bani he wari kai ni ne ai he phana asing bani ni ine na harisia ine di ne se nakhoi kuma pakhang masa adusu masak phajabase uba yade thamoi kai se kaino ma hekta tawbaza asiyara ka misi do thok pakhang masa du da khachil pakhang masa do hanubi du gi thoraba michi du na pala mal swai hek law nokmi lairen tombi na nangbu urubda ine se leisabi kai do khang ko he oining la ida thamoi kai se mathung marang yam na haura ida ine sil si lei nga do sono pibiro ai salagi hoi ne he ai thi kaw se sida lei re sil du pi du na sil si lei re ko ibunga nang na sakyam na phajai ko ine na ngaw gi tawi leisabi da ngum pha khini ko pakhang masa do masin du da hanubi si mata mani haina sonduna thuna yang ni chatki lairen tombi nokfet tawna pakhang masa du na sakhibadubu tanaduna yenghawi mathan tamo haizai phajai ni kon thokna khangde hausikan gi pakhang masa singse masak loina phajai thaine kuina leisari ngai matam dadi pakhang singsina khongrang maton arauba ma sechilani adagi purit masaga sanadaba achawbam ni silakani nuksitna sitpada humgi do man thai masamana sina sanmareina sitnan lekthokibagi mongongda hatuna unabaga laktoiba hausikadi kaya khenaresia nakaldagi insang na piyonbi tharo sangbin haire hosat khre ayokre pung kaya yengduna leige haribano mamaidu leisilaktuna thamoisi man he pubi khraba aduginida isia nangamako yamna khatli hanu thangda irang yam tawi irang tawi hanu bini aidi haining ba haise sanu siri aigi pokpodi yawraklabani bema kun siro ni si nakhoi su tam silo maida ngamzaroida ai ngak tangai hanu ba mayam mana sida pareng lengadaba hoini ngasidi makhoi singdo kanam tek lakte nya kamai tori bisa laknaroida basa la ngadi mayam lairisi aibu mangang tu onthok tu na amuk kana laki haini yengi
Ibetomiगी mayumdagi kaboklagi ibetomiga punna thokminarei. Lengsumdagi tarakliba phidu makhut yetuna thak paikhattuna phat amuk yankhatlei. Aduga nganglim wadu makha tai. Ngamdra aduni singu haibasini. Mahak kanano haibase haiti chap chana khanglabani. Madugi arubi haibi nupi siga punba midabu kaya wayong sani ke. Mahak loinaba naknaruba nongonda ne karisu kanabu iso phangadaba natre. Napot naran mangjagi tani haibiri basini singu ko nang ay yamna pinribani se. Phidubu mahano tawo hairugi haina haibadudane aisu ipuk ase ipapadokna wayo hainu pitokpa. Masu dom nongalaga thilei. Aina karisu yengdana upuda hapsinduna thamduri. Tuga ngarangdo aina thabak ama satbagi madugi phido inge haiduna laukthokton tingthoklubadadi mayai waiduda chabak ama yekta chudu leiramlabani. Aduni adugu tatpat yamna tokpu nupini mahakto. Aina songning wan khradana ngarangdo thabak ka chattakai makhoida satuna hairubani. Aduga mana kari hairakeda aina natte isina pot thamda seksina thamdabagi surini migi mapot wairaga adumaina tawraga pigadam mi natte kaina maraido konna hairaiba hei kayam songning thiri kai ngang mana ngam masindo adum khummi haiba masin khukallamni aina haisini arubi kanano haiba nangnena khangliba natro saibido aro ikeda punduna loina du leiba nupini kayam phadorige masin su cha mane animak loina kanbani tasingna makhoiga loina basia kizayegi aisu khangle ngasidi amuk ana makhoiga loina roi samnaroi adu phasakhraba mamal atangma phido juduni lemna mangi adu manglabani nang manglisia haina singdaba yaroi haina phana kanna haibani mana boina phan chungchilaktuna isammasya phoige haina tawre mata maniko madugi nupido pithoklubaina lala male haidana khandana ai atum to leizarabani uthokpani dako nangi naraibakse phare naraibakini khalo nangsu changzauro hairaga mamaidu phat leithoktuna yengdubani lambi tu chakhibu nupadu he ui kabuklei mamit ani lakthoi ibetombina sia khaidorage sia ibetombia ai ngasidi yam sawni tawri yumdagi hindu payaroi hainairam amuk chakhreba ayukta masilan tawki nang changjau hairaga mahak prap sorok tamna senthoi lambi da saliba nupado mapuroibani haiba mahak khangi numidang wairam yausilakpa state chatlibani kabuklei sawningba na loi makhongdu kanna thangduna mapuroibabu tanai khara watlikandagi mu kawi o makhoi babu kadai duna sapiribidubo amukta ngaikho amukta ngaikho haima ta da braina kawisia o makhoi babu tomalo magi nupina maningdagi mabu kawriklibudu tai adubu ta da basaduna mahak chali kadumdagi no sinum ma ujingai da phat kaithel phau chaluge tholakpani amu ugrem ekta tanarakuna kawri haibinida odopani da godowdise tasinna bi khungse khara yang ta thanglaga chalogese asi haiduna makhong adu khara kanna thangatuna satli matawaduda kabokleina haisai yengone aina kawbase tasin adanaga makhong kaisi kan ekta thanglaga chatkribase mangise khangna thawoida tawribaneba wo makhoi babu aina kawrisi nangbune ngaikuwo takhong nu kanna thanglaga chatpanaga kanaroye kyamna thuna ngaikho masidum tanari karam noibo aibo lepana phadui sala kabok leina kan hekta satkhattuna mapureibagi mamangda satleptuna hai kawribasi tadabro aina kawribase tadabraiba kanadano haibani aina ngasai kawrise khangdaba saduna tomalona asumna khummi haima kabok le nangoi kadomdaginu nangde mapuroibagi matawaduda is kaya yengune kaya da kadar haiba nupani yengu haibani se nangi kadar adunaga kanaroi kaidana chalibase aina kawbaga tasinada makai kanne hekta chalibasi kaidanoba kadai nate kai sum tholakpani maram leitana summega tholakpa yabro kabuk lei nang sidiku sum thokpani haidana aina makhoi pabungta kari haige yumdagi mapal thokpa yaroina haiba natro kaino minang ai bangang musa yumdagi mapal thoktuna layu kai nang yam horokanu ko hai tabani masan haiba taba adusu nangna hayenba khanglabra yar kona yumda ngangnarasi yumda yar nangni yumda doise nang kana tholo haige hansi prap ko hansi kabok leya nangne ai sarokani ko nang sarok toriba kizaini he masi sanam kiyam hawdori damase
ꯅꯠꯇꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅꯦ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯈꯥꯡꯒꯦ ꯌꯥꯎꯅ ꯈꯥꯡꯕꯅꯤꯀꯣ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯅꯨꯄꯤꯒ ꯀꯣꯏꯕ ꯁꯥꯔꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯁꯨ ꯐꯥꯎ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯑꯃꯨꯛ ꯍꯧꯔꯦ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯕ ꯅꯪ ꯑꯗꯣ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯍꯥꯏꯅꯕꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯦꯛꯇ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤꯁꯨ ꯃꯗꯨꯒꯤ ꯉꯥꯌꯣꯟꯕꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥ ꯎꯅꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯕꯣꯛ ꯂꯩ ꯅꯪꯅꯦ ꯅꯪ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏꯍꯦ ꯅꯪ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯐꯨꯅꯦ ꯁꯦ ꯐꯨꯔꯣꯕ ꯍꯅꯨꯊꯪ ꯑꯁꯤꯗ ꯅꯨꯄꯤꯒ ꯑꯃꯨꯛ ꯀꯣꯏꯅꯤꯡꯕ ꯐꯥꯎꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯀꯣ ꯑꯩ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯁꯦ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨ ꯋꯥꯏ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯄꯗꯣ ꯀꯩꯊꯦꯜꯗ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩ ꯀꯩꯊꯦꯜ ꯆꯠꯅꯤꯡꯉꯦꯅ ꯍꯥꯏꯒꯦ ꯑꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯅ ꯁꯤꯗꯤ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕ ꯂꯝꯕꯤꯁꯦ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤꯅꯦ ꯂꯝꯕꯤ ꯍꯦ ꯑꯩ ꯀꯩꯊꯦꯜ ꯌꯧꯔꯣꯏ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯆꯠꯂꯒ ꯑꯗꯨꯝ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯟꯗ꯭ꯔꯥ ꯌꯥꯝ ꯃꯥꯜꯂꯤꯗ ꯀꯣ ꯃꯥꯜꯍꯩ ꯅꯪ ꯀꯣ ꯑꯩ ꯑꯗꯨꯝ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯀꯗꯧꯔꯤ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯆꯠꯁꯤ ꯋꯥ ꯃꯈꯩ ꯌꯥꯝ ꯇꯥꯟꯅꯒꯨꯝꯁꯤꯀꯣ ꯑꯗꯨꯝ ꯋꯥ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯂꯝꯕꯤꯁꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯈꯩꯗꯣ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯕ ꯍꯥ ꯑꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯏꯀꯥꯏꯕ ꯀꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯣ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯒꯅ ꯌꯨꯝꯗ ꯆꯠꯂꯣ ꯌꯥꯔꯦꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗꯅꯤ ꯌꯨꯝꯗ ꯍꯜꯂꯁꯦꯕ ꯅꯪ ꯍꯜꯂꯣ ꯍꯥꯏꯕꯅꯤ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯅꯤ ꯑꯁ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯂꯩꯔꯒ ꯍꯜꯂꯗꯧꯅꯤ ꯑꯣꯏꯗꯕꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯖꯗꯕꯤ ꯇꯧꯔꯤꯅ ꯃꯁꯦ ꯀꯗꯥꯏꯗꯒꯤ ꯊꯥꯖꯔꯅꯤꯒꯦ ꯍꯅꯨꯊꯪꯁꯤ ꯅꯨꯄꯤ ꯀꯣꯏꯕ ꯅꯪꯅ ꯃꯁꯤ ꯆꯒꯠ ꯁꯨꯝ ꯉꯥꯡꯗꯧꯔꯤꯗ ꯐꯨꯗꯔꯛꯀꯅꯤꯀꯣ ꯅꯪ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯆꯠꯁꯦ ꯐꯠ ꯑꯃꯨꯛ ꯀꯟꯊꯣꯛꯇꯨꯅ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯑꯩ ꯑꯁ꯭ꯋꯥꯏꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯀꯦꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯟꯅꯔꯛꯄ ꯇꯥꯔꯦ ꯃꯃꯤꯠ ꯑꯅꯤ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯇꯥꯔꯦ ꯍꯥꯏꯖꯕ ꯍꯩ ꯆꯩꯅꯤꯕ ꯊꯕꯛ ꯌꯥꯝ ꯇꯧꯅꯨ ꯀꯣ ꯆꯠꯂꯣ ꯌꯨꯝ ꯍꯜꯂꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯌꯨꯝꯗ ꯍꯟꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯏꯜꯂꯒ ꯑꯩꯁꯨ ꯆꯠꯄ ꯇꯥꯔꯦ ꯀꯕꯣꯛ ꯂꯩꯌꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯅꯠꯇꯦ ꯃꯁꯤ ꯂꯝꯖꯥꯎꯅ ꯍꯥꯏꯕꯅꯤ ꯅꯪ ꯃꯁꯤ ꯈꯪꯗ꯭ꯔꯣ ꯑꯣ ꯈꯪꯉꯦ ꯈꯪꯅꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯩ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯅꯤꯅ ꯍꯥꯏꯒꯦ ꯍꯥ ꯀꯅꯥꯅ ꯍꯥꯏꯈ꯭ꯔꯒꯦꯕ ꯍꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ ꯅꯪꯅꯦ ꯆꯩ ꯂꯥꯛꯀꯅꯤ ꯆꯠꯂꯣ ꯑꯩ ꯊꯦꯡꯉꯦ ꯌꯨꯝ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯂꯥꯎꯏ ꯉꯥꯌꯣꯟꯕꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯄꯥꯝꯂꯒꯅ ꯉꯁꯤꯃꯛ ꯍꯦꯛꯇ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯒꯅꯦ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯖꯈ꯭ꯔꯒꯦ ꯁꯤꯗ ꯋꯥꯍꯩ ꯍꯦꯛꯇ ꯉꯥꯏꯔ ꯃꯥꯅ ꯅꯨꯄꯤ ꯀꯩꯁꯨ ꯀꯣꯏꯕ ꯁꯥꯗꯅ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯅꯪ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪ ꯁꯥꯎꯅꯤꯡꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯃꯥꯂꯣ ꯈꯔ ꯆꯠꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯕꯗꯨ ꯎꯔꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯖꯩ ꯅꯤ ꯍꯦꯛ ꯇꯥꯏꯗ ꯀꯗꯣꯝꯗꯒꯤ ꯍꯧꯔꯤꯅꯣ ꯈꯪꯍꯧꯗꯦ ꯍꯥꯏꯕꯅꯤꯗ ꯂꯋꯥꯏ ꯂꯦꯝꯐꯨꯁꯤꯗ ꯍꯦꯛꯇ ꯂꯥꯛꯏ ꯑꯩꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯀꯣꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯍꯥꯏꯕꯅꯤꯗ ꯂꯩꯁꯥꯕꯤ ꯃꯧ ꯅꯍꯥꯁꯨ ꯅꯠꯇꯕꯁꯤꯕꯨ ꯍꯅꯨꯕꯤꯁꯤꯒ ꯁꯨꯝ ꯄꯨꯟꯁꯤꯔꯣꯜ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯋꯥ ꯉꯥꯡꯅꯤꯡꯈ꯭ꯔꯕ ꯃꯥꯅ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯃꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯥꯔꯦ ꯈꯔ ꯊꯨꯅ ꯑꯩ ꯆꯠꯇ꯭ꯔꯕꯗꯤ ꯃꯥꯁꯨ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯪꯂꯦꯝ ꯃꯈꯨꯠꯇꯨꯅ ꯇꯥꯡꯂꯞ ꯇꯧꯔꯕ ꯃꯥꯒꯤ ꯆꯤꯔꯥꯏ ꯑꯗꯨꯗ ꯂꯨꯇꯣꯟꯗꯒꯤ ꯈꯔ ꯁꯥꯡꯂꯞ ꯇꯧꯕ ꯁꯝꯂꯥꯡ ꯈꯔ ꯃꯃꯥꯡꯗ ꯈꯣꯠꯊꯔꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯇꯣꯛꯄꯅꯤꯗꯀꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯔꯥꯏ ꯇꯥꯡꯅꯤꯡꯂꯨꯔꯤꯕꯁꯦ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯇꯥꯡꯂꯕ ꯆꯤꯔꯥꯏꯁꯦ ꯈꯨꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯧꯖꯤꯛ ꯀꯌꯥꯝ ꯋꯥꯔꯦ ꯑꯇꯩꯗꯤ ꯈꯔ ꯃꯐꯩ ꯂꯩꯔꯦꯟ ꯇꯣꯝꯕꯤꯒꯤ ꯃꯃꯥꯡꯗ ꯆꯩꯅ ꯈꯨꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯨꯡꯁꯤꯠꯅꯒ ꯈꯖꯤꯛ ꯍꯦꯛ ꯁꯤꯜꯂꯛꯄꯗ ꯂꯋꯥꯏ ꯈꯨꯝꯂꯤꯕ ꯁꯝꯁꯦ ꯐ꯭ꯔꯪ ꯍꯦꯛꯇ ꯄꯥꯏꯊꯣꯛꯈꯤꯗꯧꯔꯤꯕ ꯑꯇꯣꯞꯄꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯕꯣꯜ ꯍꯣꯏ ꯇꯨꯈꯣꯏ ꯍꯣꯏ ꯆꯤꯔꯥꯏ ꯑꯝꯇ ꯇꯥꯡꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯩꯈꯣꯏ ꯂꯦꯡꯒꯥꯅꯤ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯄꯪꯇꯥꯡꯗ ꯇꯥꯡꯕ ꯌꯧꯈ꯭ꯔꯤꯁꯦ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯀꯩꯅꯣ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯊꯟꯇ ꯇꯥꯡꯖꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯄꯨ ꯆꯤꯔꯥꯏ ꯇꯥꯡꯕ ꯇꯥꯡꯗꯕ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯐꯠ ꯑꯣꯟꯊꯣꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯐꯤꯕꯝ ꯑꯃꯗ ꯆꯨꯝꯅ ꯂꯩꯅꯕ ꯍꯣꯠꯅꯩ ꯁꯅꯥꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯄꯥꯛꯊꯔꯒ ꯑꯃꯨꯛ ꯌꯦꯡꯂꯝꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯀꯩꯅꯣ ꯑꯩ ꯆꯠꯂꯣꯏ ꯃꯁꯥꯒ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯔꯝꯕꯁꯤꯗ
ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯔꯤ ꯊꯕꯛ ꯆꯠꯇꯣꯏꯕ ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛꯅꯤꯗꯅ ꯌꯥꯝꯅ ꯂꯥꯡꯒꯅꯨ ꯌꯥꯝ ꯍꯪꯒꯅꯨꯀꯣ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯩꯌꯦ ꯍꯅꯨ ꯊꯪꯗ ꯏꯔꯥꯡ ꯇꯧꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯁꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ ꯍꯅꯨ ꯊꯪ ꯅꯨꯄꯤ ꯀꯣꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯗ ꯂꯦꯝꯖꯔꯤꯒꯦꯕ ꯅꯪꯉꯣꯟꯗ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯍꯩꯃ ꯃꯤꯁꯛꯇꯨ ꯑꯃꯨꯛ ꯇꯥꯛꯅꯈꯤꯗ꯭ꯔꯣ ꯍꯣ ꯏꯃꯤꯁꯤꯅ ꯇꯁꯦꯡꯅ ꯎꯔꯨꯗꯦ ꯍꯥꯏꯕꯇꯅꯦ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯔꯦ ꯑꯩ ꯃꯤꯅ ꯉꯥꯡꯕ ꯋꯥꯗꯣ ꯄꯪꯊꯥ ꯊꯥꯖꯒꯅꯨ ꯀꯣ ꯅꯃꯤꯠꯅ ꯅꯈꯣꯡꯅ ꯎꯔꯕ ꯀꯥꯟꯗ ꯊꯥꯖꯕ ꯇꯝ ꯑꯗꯨꯒ ꯋꯥ ꯉꯥꯡ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯂꯨꯝꯂꯤꯕ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯒ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯕꯅꯤ ꯏꯃꯨꯡꯁꯦ ꯂꯥꯟ ꯇꯧꯅꯒꯗꯕꯒꯤ ꯁꯔꯨꯛ ꯏꯔꯦꯟꯖꯅ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯕꯤꯌꯣ ꯅꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯈꯔ ꯈꯪꯅꯁꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ꯭ꯔꯥ ꯑꯩꯉꯣꯟda ꯈꯠꯅꯕ ꯍꯧꯔꯤꯕ꯭ꯔꯥꯕ ꯀꯩꯅꯣꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯕꯨ ꯑꯣꯏꯅ ꯊꯕꯛ ꯑꯣꯏꯔꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯋꯥꯁꯣꯏꯒꯥꯡ ꯑꯩ ꯊꯦꯡꯂꯕꯅꯤ ꯍꯣ ꯂꯩꯔꯦꯟ ꯇꯣꯝꯕꯤꯒ ꯎꯅꯕ ꯊꯦꯡꯂꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯪꯂꯦꯝ ꯃꯥꯒꯤ ꯅꯨꯄꯤꯅꯒ ꯑꯁꯨꯝꯅꯃꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯁꯥꯗꯣ ꯈꯧꯇꯛ ꯑꯃ ꯍꯦꯟꯅ ꯆꯥꯏ ꯑꯗꯨꯕꯨ ꯈꯨꯝꯗ ꯌꯥꯗꯕꯅꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯂꯩꯔꯦꯟ ꯇꯣꯝꯕꯤꯗꯤ ꯀꯅꯥꯅꯣ ꯏꯁ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯈꯪꯁꯤꯟꯅꯗꯕꯒ ꯌꯥꯝ ꯍꯩꯀꯣ ꯍꯦ ꯅꯪꯅꯦ ꯀꯔꯟ ꯌꯥꯝ ꯉꯥꯡꯗꯧꯔꯤ ꯑꯩ ꯊꯕꯛ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯒꯦ ꯃꯃꯥꯡꯗ ꯆꯠꯊꯠꯇꯨꯅ ꯀꯔꯤꯒꯤ ꯊꯕꯛ ꯀꯅꯥꯒꯤ ꯊꯕꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯆꯠꯄ ꯌꯥꯗꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯅꯨꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯅꯃꯧꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯗ꯭ꯔꯣ ꯏꯀꯥꯏꯒꯗꯕ ꯊꯕꯛ ꯑꯝꯇ ꯑꯩ ꯇꯧꯗꯦꯅꯤ ꯃꯆꯤꯜ ꯊꯩꯗꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯍꯥꯏꯕ ꯀꯩꯊꯦꯜꯗ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯉꯥꯌꯣꯟꯕꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯍꯥꯏꯕꯗꯣ ꯀꯣꯏꯔꯨꯝ ꯂꯨꯝꯂꯤꯕꯗꯣ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯕ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯅꯣ ꯑꯗꯨꯕꯨ ꯍꯣ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯦ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯄꯪꯇꯥ ꯇꯥꯔꯨ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯟꯗꯛ ꯉꯥ ꯌꯥꯝꯅ ꯇꯣꯏꯅ ꯂꯩꯔꯛꯈꯤꯕꯒꯤ ꯃꯔꯝ ꯑꯩ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯃꯗꯨꯒꯤ ꯉꯥꯗꯨ ꯆꯥꯔꯨꯕ ꯑꯩ ꯂꯩ ꯀꯥꯏꯁꯦ ꯀꯛꯊꯠꯅꯤꯡꯉꯤ ꯇꯨꯀꯠꯆꯩ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯅꯆꯥ ꯅꯃꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯑꯣꯟꯅꯩ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯆꯨꯝꯅꯇꯒꯤ ꯁꯛꯃꯥꯏ ꯈꯪꯅꯕꯅꯤ ꯅꯈꯣꯏꯅ ꯍꯦꯛꯇ ꯋꯥ ꯍꯦꯟꯖꯤꯜꯂꯤ ꯈꯪꯅ ꯆꯥꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯉꯣꯟꯗꯒꯤ ꯉꯥ ꯂꯩꯕꯅꯤ ꯀꯩꯅꯣ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯨꯗꯤ ꯆꯨꯝꯅ ꯅꯠꯇ꯭ꯔꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯇꯧꯔꯦ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯗꯧꯔꯤꯗ ꯅꯪ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯤꯡꯂ ꯃꯥꯜꯂꯦ ꯉꯥꯡꯖꯧ ꯑꯩ ꯆꯠ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯆꯠ ꯀꯨꯝꯊꯈ꯭ꯔꯤ ꯁꯅꯥꯇꯣꯝꯕꯤꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯆꯠꯇꯧꯔꯤ ꯃꯐꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯆꯠꯈꯤꯅꯨ ꯅꯪ ꯊꯣꯛꯄꯨ ꯂꯩꯍꯧ ꯑꯩ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯨꯅ ꯊꯣꯛꯈ꯭ꯔꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯅ ꯉꯥꯡꯂꯤꯕ ꯀꯥꯏꯁꯦ ꯇꯥꯗ ꯃꯈꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯍꯅꯨ ꯊꯪ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩ ꯍꯜꯂꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯃꯥ ꯇꯧꯒꯦꯕ ꯃꯥ ꯍꯅꯨꯕ ꯃꯥꯅ ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯉꯥꯌꯣꯟꯕꯤꯗꯨꯅ ꯂꯨꯕ꯭ꯔꯥ ꯑꯩꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯕ ꯑꯁꯨꯝꯅ ꯏꯃꯨꯡ ꯀꯌꯥꯗ ꯏꯁꯧ ꯂꯥꯡꯅꯍꯟꯕ ꯈꯠꯅꯍꯜꯂꯤꯕ ꯂꯥꯎꯅꯍꯜꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯔꯩꯒꯗꯨ ꯀꯣꯟꯇꯛ ꯇꯧꯗꯨꯅ ꯇꯥꯗꯥ ꯀꯣꯏꯊꯣꯛꯄꯤꯔꯛꯂꯤꯔꯥ ꯉꯥ ꯃꯆꯥ ꯑꯝꯇ ꯌꯦꯡꯕꯤꯈꯣ ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯨꯝꯗ ꯄꯨꯗꯨꯅ ꯍꯟꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯥꯁꯤ ꯃꯇꯪ ꯁꯤꯠꯂꯕꯁꯨ ꯁꯤꯠꯇ꯭ꯔꯕꯁꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯍꯦꯛꯇ ꯅꯣꯛꯁꯤꯜꯂꯤ ꯍꯦꯛꯇ ꯃꯍꯥꯛꯀꯤ ꯃꯤꯆꯤꯗꯨ ꯈꯠꯆꯤꯜꯂꯤ ꯑꯣꯟꯊꯣꯛꯅ ꯏꯔꯥꯡ ꯐꯩ ꯏꯔꯥꯡ ꯇꯧꯕꯤ ꯍꯅꯨꯕꯤ ꯍꯥꯏꯅ ꯃꯧ ꯅꯍꯥꯁꯤꯡꯅ ꯃꯥꯕꯨ ꯂꯠꯅꯩ ꯃꯍꯩ ꯍꯅꯨꯕꯁꯤꯡꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯅꯔꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯕꯨ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯃꯌꯨꯝꯗ ꯂꯩꯕ ꯑꯃꯠꯇ ꯍꯦꯛ ꯉꯝꯅꯗꯦ ꯂꯩꯔꯦꯟ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦꯟ ꯇꯣꯝꯕꯤꯒꯤ ꯉꯥꯌꯣꯟ ꯄꯣꯠꯐꯝ ꯃꯅꯥꯛꯇ ꯅꯣꯡꯃꯒꯤ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯍꯅꯨꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯤ ꯃꯈꯣꯏ ꯂꯥꯛꯂꯒ ꯂꯩꯔꯦꯟ ꯇꯣꯝꯕꯤꯁꯨ ꯍꯔꯥꯎꯖꯩ ꯃꯈꯣꯏꯗ ꯉꯥꯁꯨ ꯃꯃꯜ ꯍꯦꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯍꯦꯛꯇ ꯌꯣꯟꯁꯤꯜꯂꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯩꯊꯦꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯏꯗꯧꯔꯤ ꯅꯍꯥꯟ ꯃꯈꯩ ꯂꯟꯇꯛ ꯂꯥꯛꯂꯝꯕ ꯍꯅꯨꯕꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯔꯤ ꯍꯦꯛꯇ ꯂꯩꯔꯦꯟ ꯇꯣꯝꯕꯤꯒꯤ ꯉꯥꯌꯣꯟ ꯄꯣꯠꯐꯝꯗ ꯂꯥꯛꯁꯤꯟꯅꯔꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯃꯃꯥ ꯍꯦꯛ ꯍꯥꯏꯒꯠꯂꯛꯄꯗ ꯇꯥꯗ ꯑꯃꯨꯖꯥꯎꯗꯨ ꯂꯪꯂꯕ ꯃꯥꯒꯤ ꯃꯌꯥ ꯑꯅꯤꯗꯨ ꯎꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯧꯏ ꯍꯩꯃꯥ ꯇꯥꯗ ꯀꯩꯅꯣ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯃꯥꯡꯂꯨꯔꯒꯦ ꯑꯩꯅ ꯇꯥꯗꯁꯦ ꯂꯥꯛꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯨꯔꯤꯅꯦ ꯏꯁꯥ ꯈꯔ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯛ ꯂꯩꯔꯨꯔꯝ ꯍꯩꯃꯥ ꯅꯥꯔꯨꯔꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛꯄꯨ ꯐꯔꯕ꯭ꯔꯣ ꯃꯄꯨꯡ ꯐꯥꯅ ꯐꯕꯒ ꯅꯠꯇ꯭ꯔꯤꯗ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯅꯤꯡꯃꯟꯕ ꯍꯦꯃꯟꯗꯅ ꯅꯥꯔꯕꯁꯨ ꯅꯥꯅ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ
ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯂꯥꯟꯅ ꯀꯩꯗꯤ ꯈꯟꯅꯨꯀꯣ ꯀꯩꯗꯧꯕꯒꯤ ꯈꯟꯗꯣꯏꯅꯣ ꯇꯥꯗ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯩꯅ ꯌꯣꯜꯂꯤꯕ ꯉꯥꯁꯦ ꯆꯥꯅꯤꯡꯕ ꯃꯈꯜꯂꯒ ꯂꯩꯕꯤꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯕꯤꯌꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯅꯥꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯅꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯒ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯉꯣꯟꯗꯒꯤ ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯉꯥ ꯌꯦꯡꯁꯤꯒꯦ ꯉꯥꯒ ꯉꯥꯏꯈꯣꯗ ꯅꯪꯁꯨ ꯂꯩꯗꯧꯕ ꯑꯗꯨꯝ ꯂꯩꯔꯕꯗꯨꯕꯨ ꯅꯪꯒꯤ ꯅꯁꯛꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯒꯦ ꯀꯩꯅꯣ ꯌꯥꯏꯌꯦ ꯇꯥꯗ ꯂꯩꯌꯣ ꯑꯗꯣ ꯁꯤꯗꯗꯤ ꯐꯤꯗꯥ ꯀꯩꯊꯦꯝꯇ ꯂꯩꯇꯦꯀꯣ ꯀꯔꯤꯒꯤ ꯐꯤꯗꯥꯅꯣ ꯌꯥꯔꯅꯤ ꯂꯦꯞꯄ꯭ꯔꯥ ꯍꯦꯛꯇ ꯐꯝꯖꯤꯟꯕ꯭ꯔꯥ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯥꯀꯜꯗꯒꯤ ꯂꯨꯈꯣꯏꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯧꯗꯦꯝꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯅꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯉꯥꯒ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯕꯨ ꯉꯥꯁꯤꯕꯨ ꯑꯝꯇ ꯁꯤꯠꯇ꯭ꯔꯕ ꯉꯁꯤꯁꯤꯕꯣ ꯇꯥꯗ ꯂꯥꯛꯄꯤꯔꯤꯌꯦ ꯉꯥꯒ ꯏꯁꯤꯠ ꯁꯤꯠꯇꯦꯗ ꯀꯔꯤꯒꯤꯅꯣꯅꯦ ꯉꯥ ꯁꯤꯠꯇ꯭ꯔꯤꯕꯕꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯔ ꯌꯥꯝꯅ ꯂꯩꯈꯤ ꯇꯥꯔꯤꯌꯦ ꯂꯩꯌꯣ ꯍꯥꯏꯔꯤꯅꯦ ꯀꯌꯥꯒꯤꯕꯨ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯑꯗꯣ ꯑꯩꯕꯨ ꯅꯪꯒ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯅꯤꯡꯉꯤꯗ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯗ ꯊꯣꯏꯗꯣꯛꯅ ꯂꯨꯕ ꯋꯥꯔꯤꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯨꯝ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯅꯣ ꯁꯤꯅꯤ ꯇꯥꯗ ꯑꯩꯕꯨ ꯅꯪ ꯂꯨꯈ꯭ꯔꯥꯕꯤ ꯅꯠꯇ꯭ꯔꯣ ꯑꯦ ꯀꯩꯅꯣ ꯇꯥꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯁꯤ ꯂꯨꯈ꯭ꯔꯥꯕꯤꯔꯥ ꯂꯨꯈ꯭ꯔꯥꯕꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯂꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯤꯅ ꯑꯩꯗꯤ ꯅꯪꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯂꯣꯏꯔꯦꯍꯦ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯇꯥꯗꯅ ꯉꯝꯃꯀꯣ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯈꯪꯉꯨꯔꯅꯨ ꯇꯥꯗ ꯑꯃꯨꯛ ꯃꯇꯨꯡꯗꯒꯤ ꯃꯪꯂꯦꯝꯅ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯤꯕꯨ ꯍꯅꯨ ꯍꯟꯊꯤ ꯌꯥꯝꯅ ꯎꯏꯗ ꯉꯥ ꯂꯩꯕ ꯂꯥꯛꯅꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯁꯠ ꯂꯩꯔꯒ ꯐꯅꯈꯤꯕ ꯀꯩꯗꯧꯒꯦ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯤꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯩꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯗꯔꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯁꯤꯗꯅꯤꯗ ꯍꯩ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯑꯣ ꯅꯁꯥꯅ ꯈꯪꯖꯔꯗꯤ ꯐꯠ ꯁꯠ ꯍꯦꯛꯇ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯅ ꯁ꯭ꯋꯥꯏ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅ ꯃꯁꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯍꯦꯛꯇ ꯆꯥꯏꯅꯔꯛꯀꯅꯤꯀꯣ ꯌꯥꯝꯅ ꯀꯟꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯀꯟꯕ ꯀꯟꯗꯕ ꯅꯪ ꯌꯧꯁꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯖꯩꯁꯤ ꯇꯥꯕꯤꯗ꯭ꯔꯕ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ ꯉꯥ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕꯤꯔꯒ ꯐꯠ ꯆꯠꯄꯤꯈ꯭ꯔꯣ ꯅꯪ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯂꯩꯒꯦ ꯍꯥꯏꯗꯅꯕꯨ ꯁꯤ ꯂꯩꯔꯤꯅꯦ ꯂꯩꯔꯕꯗꯤ ꯑꯩꯅ ꯍꯦꯛꯇ ꯇꯥꯜꯂꯦꯗꯅ ꯅꯪꯅ ꯇꯥꯟꯗꯣꯏꯕ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯃꯗꯨ ꯅꯪꯅ ꯍꯪꯐꯝ ꯊꯣꯛꯇ ꯃꯥꯜꯂꯦ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯍꯧꯅꯒꯨꯝꯁꯤꯀꯣ ꯅꯨꯄꯤ ꯃꯃꯥꯡꯗ ꯃꯤ ꯐꯨꯅꯤꯡꯗꯦ ꯀꯔꯤꯕ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯣ ꯅꯪꯒꯤꯗꯣ ꯉꯝꯂꯒ ꯐꯨꯅꯦ ꯁꯦ ꯐꯨꯋꯣ ꯉꯁꯤ ꯌꯥꯝ ꯍꯧꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝ ꯑꯗꯨꯅ ꯍꯦꯛꯇ ꯃꯃꯥꯏꯗ ꯊꯤꯟꯖꯤꯜꯂꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗꯨꯗ ꯍꯦꯛꯇ ꯈꯠꯅꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯏ ꯀꯩꯅꯣ ꯇꯥꯗꯅꯤꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯊꯥꯗꯣꯛꯅꯧꯋꯣ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯁ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯣꯏꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯑꯃꯨꯛꯇ ꯇꯣꯛꯅꯧꯋꯣꯕ ꯇꯣꯟꯖꯥꯎ ꯁꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯃꯤ ꯀꯔꯝꯕ ꯑꯉꯥꯎ ꯑꯐꯩ ꯃꯤꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯁꯤꯗ ꯍꯦꯛꯇ ꯈꯠꯅꯔꯤꯕꯁꯤꯕꯣ ꯈꯠꯅꯐꯝ ꯌꯥꯝꯅ ꯂꯩꯇꯕꯒꯤ ꯋꯥꯔꯣ ꯆꯠꯂꯨ ꯂꯝꯄꯥꯛꯇ ꯈꯠꯅꯧꯆꯣ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯑꯩ ꯇꯧꯔꯤꯁꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯁꯤꯗ ꯁꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯆꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯍꯟꯅꯨꯔꯒ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯀꯅꯥꯒꯤ ꯆꯥꯎꯔꯦꯟ ꯇꯣꯃꯥꯂꯣ ꯐꯩꯖꯥꯎ ꯃꯊꯪ ꯂꯣꯏꯅ ꯍꯦꯛ ꯂꯥꯛꯏ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯛꯄꯗꯨꯗ ꯋꯥ ꯐꯩꯅ ꯍꯦꯛꯇ ꯉꯥꯡꯅꯔꯛꯏ ꯍꯅꯨꯕꯁꯤꯡꯗꯨ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯁꯥꯔꯛꯏ ꯋꯥꯖꯥꯎ ꯍꯦꯟꯅ ꯉꯥꯡꯂꯛꯏ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯈꯣꯏ ꯂꯩꯔꯒ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯋꯥꯖꯥꯎ ꯀꯩꯗꯤ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨꯗ ꯃꯥꯟ ꯆꯥꯡ ꯂꯩꯕ ꯇꯥꯟꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯀꯤꯕꯤꯗꯦ ꯁꯛꯇ ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯝꯇ ꯍꯦꯟꯒꯗꯕ ꯅꯠꯇꯦ ꯌꯥꯔꯦꯗ ꯅꯀꯣꯡꯁꯤ ꯏ ꯇꯥꯏ ꯅꯨꯄꯤ ꯃꯃꯥꯡꯗ ꯍꯥꯏꯖꯔꯤꯕ ꯀꯩꯅꯣ ꯍꯥꯏꯕꯗꯨꯔꯣ ꯅꯥꯀꯜꯗꯒꯤ ꯑꯃꯅ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯈꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯔꯦꯟ ꯇꯣꯝꯕꯤꯁꯦ ꯃꯀꯣꯛ ꯉꯥꯎꯔꯝꯅꯤ ꯆꯠꯂꯣ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯍꯥꯏꯕ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯍꯥꯏꯔꯦ ꯅꯈꯣꯏ ꯆꯥꯛ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯍꯦꯟꯅ ꯅꯪ ꯑꯣꯏꯅ ꯆꯠꯂꯣ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯅꯥꯀꯜꯗꯒꯤ ꯊꯔꯣ ꯁꯪꯕꯤꯅ ꯑꯣꯏꯔꯣꯏꯗꯕꯗ ꯏꯆꯦ ꯑꯩꯅ ꯌꯣꯜꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯂꯩꯕ ꯆꯪꯂꯛꯄ ꯑꯣꯏꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯅꯨꯕꯁꯤꯡꯁꯦ ꯑꯝꯇ ꯇꯥꯟꯈꯣ ꯀꯩꯗꯧꯒꯦ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯃꯤꯠꯇꯒ ꯆꯪꯕ ꯇꯥꯔꯦꯕ ꯃꯍꯩ ꯃꯈꯣꯏꯅ ꯊꯣꯛꯄ ꯋꯥ ꯄꯪꯍꯥꯏ ꯇꯥꯍꯩꯅꯩ ꯑꯃꯅ ꯉꯥꯡꯕ ꯋꯥ ꯑꯃꯅ ꯇꯥꯗꯦ ꯁꯪꯒꯠꯅꯕꯅ ꯀꯌా ꯑꯃꯅꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯀꯣꯛꯆꯥꯎꯕꯤ ꯈꯥꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯅꯨꯕ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯉꯥ ꯂꯩꯕꯒ ꯂꯥꯛꯄ ꯃꯍꯥꯛ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯁꯥꯖꯧ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯉꯥꯁꯤꯡꯁꯦ ꯉꯥꯔꯨꯕꯥꯛꯇ ꯁꯠ ꯍꯥꯞꯆꯤꯜꯂꯨ ꯌꯨꯝꯗ ꯐꯖꯁꯤꯜꯂꯣ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄꯗꯨꯗ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯉꯥꯁꯤꯡꯗꯨ ꯉꯥꯔꯨꯕꯥꯛꯇ ꯐꯠ ꯍꯥꯞꯆꯤꯜꯂꯒ
ꯃꯄꯨꯔꯣꯏꯕꯒ ꯃꯌꯨꯝꯗ ꯐꯠ ꯆꯠꯈ꯭ꯔꯦ꯫ ꯍꯅꯨꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯅꯥꯝꯇꯗ ꯏꯔꯥꯡꯒ ꯇꯧꯖꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯍꯅꯨꯕ ꯀꯥꯡꯕꯨ ꯃꯈꯣꯏꯗꯤ ꯀꯩꯊꯦꯜ ꯑꯗꯨꯗꯃꯛ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤꯗꯃꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯁꯥꯗꯨꯅ ꯈꯠꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫